अदोम गाड़ी मचा दरकार ओइबिब्रा सुपनगी मिनट कुंथ्रागी मनुंगदा डॉक्यूमेंट इचंग चंगदना बेस्पा अमदि एप्रिलियागी अपांबा मॉडल सिंग सुपनदगी लुपा लिसिंग 10 खक्तंग पुथोकपिदुना लोन ओइना लौबा याबगी खुदोंचाबा पिजरे अकुप्पा मरोल किदमक कांटेक्ट तौबिरउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदि संगाई प्रो खुदोंचाबा सी मांगहनबिगनु ngasimak कांटेक्ट तौबिरउ टर्म्स एंड कंडीशन अप्लाई Kramjara ELITETV ki test of cartoon ni mahau ming tabri shu ham taram auchari maro ngasi imphal phonggo pau se singi cartoon sing da cartoonist na kari haning liba kari phongong liba kari wakhal khalan liba haibadu miyam da sandong na thamjam ki program duni adum test of cartoon aham de lokhasage khoi sangai express ki on thok pani da hista on thok pani haibi sin si da yengbiyo khoi gi mi ani ni reda khoi party ma tawbani aduga party tawga moina nei nebagi ofam si khitang pathok padabudi khitang wan nungai bo khara walaga sumyam ki dum sub isana pazabadadi nu agajukai daba pathopada katang nungai to wale du bodum pathok jarage hairisi man hairisi anisi knoni party tawbani da hairisi koi maitei gi masingsi yam deko ngang khara yam pokpa darkar lei aigi nupi ahumni ahal dudi macha mari leire hojik second ga thar ga dadi mabuk kangi haidana mana phongdokpani haji miroli haidana amasina haire samungdi har yam phaida aigidi laisu kurami doctor su yengi amata pu yade nupi mathige tawusu mana posem jadu tosilakada khanmada kidena to e hadana dana piring iba message si karino haibadu khara confusion adum lei mayam sun khanbiu kari haining eno na khoi masing yam da basigi yam hanimagi wafan phongdokpa aduga amadugi ne akoi atopa thina bu hona bada madugi upai leite bu wafum ma leiba aduna sai sida masigi wahan thoksi kari piring wahan thongno do mayam khara khallaga adum khanbiro hena elaborate tawdaga suna thamjage matang leisna khoi sanana leba ki loiredana adne loiredana sta moi ani wari sanabani moi sisu party tawbagi amana adu party tawbagi sinni sisu party tawbagi sinse ngasidi adu manane sangai ga khoi sanana leba kaje ani si party tawbida kangsi makol dai ne irang hor mare tholasirana alaida amadan mamana abdun haire ngalida pe amani jingsidana khoi midangi matam sida kana gumba tasenga senga tawribu iho sida yam senga tawbu siyawa aduga madu nattabada khoi nisa sa sellaga khotsillaga tawba mayam amakak thengnarakpa adugi wafum dudani base torokanda khoi moi party daw lebani pe amani para kana lemi sabra ga thingba khotpa mamanga tawjo mayam duni apami bauta khoi khut thage tawrei kana thokyo mayam sangdok sangin tawba mayam le duni ana sugma mayam si he thoi madung mu tawgum si haidana aduma choba message pibani atun hek nungdang yorga mamjalaga pe amni pair ge hekta irang sagana ba thokpa sibana ba ki daba madum bagi wafum hek lakpa khra su yawa madum ba tawgum si ningchi jana khongdang jangsen ji haidana achoba message piba cartooni haidana ai thamjage pathang de leisna koi pongna phomgi balo he haibduni balo sida koi relief camp de leiba moi khara wari sana bani mona kai haigada covid tadi cheng hawai thau alu ga yam yen khibani sarkar se hojiti yum khol leitra kan sida di amatta ukidrena hoi covid ki matam da di toan toan ba yum thong jangdana khoi thana ba thau di ngari de gi thum de gi morok de gi mayam se tobni hojiti mayum su mai chakraba phiron chana thangna ba kari matta leitra kan sida di hoi ayam mana khoi lenga nga kari togi habu de khoi pangta de toan toan ba khoi gi NGO sing khoi gi civil society organization sum ba sing na khoi chalai ba relief camp moina ayam ba tawi सरकार मनुंग थादब्रा अखोना उद्रे रिलीफ कैम्प चेंग बेट कुन कुंथ्रा खंगे करी करी तौना मैम उग्रे खंगे उदबदू माली आई एम नॉट मिस्टेकन है कोविड चेंग हवाई थाव अलू येनखीबनी सरकार से हजना यूम उंखो लेटर कानसिददी उखीद्रेन ताकपदी अखोई येनबीब अमत लाक्ते है मफमदुनी सोफार
ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯑꯉꯥꯡ ꯎꯅꯕ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯇꯧꯕ ꯑꯗꯒꯤ ꯏꯚꯟ ꯂꯨꯍꯣꯡꯕ ꯈꯣꯗꯣꯡꯕ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯇꯨꯝꯐꯝ ꯆꯥꯐꯝ ꯇꯧꯔꯤꯁꯤꯡꯗ ꯑꯩꯈꯣꯏ ꯂꯩꯅꯤꯟ ꯀꯥꯕ ꯂꯩꯕꯥꯛꯀ ꯇꯨꯝꯃꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯁꯨ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯍꯧꯖꯤꯛ ꯍꯪꯉꯛꯏꯕ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯍꯪꯉꯛꯏꯁꯦ ꯀꯣꯚꯤꯗ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯪꯉꯛꯇꯅ ꯍꯦꯛꯇ ꯊꯣꯛꯂꯛꯇꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤ ꯃꯁꯤꯡ ꯌꯥꯝ ꯄꯩꯈꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯂꯩꯇꯗꯅ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯆꯥꯅ ꯊꯛꯅꯕ ꯐꯤꯔꯣꯜ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯗꯗꯤ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯍꯜ ꯑꯃꯒ ꯅꯍꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗꯨꯗ ꯑꯍꯟꯁꯤꯅ ꯅꯍꯥꯁꯤꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯒ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯂꯧꯕꯁꯨ ꯌꯥꯏ ꯑꯗ ꯍꯥꯏꯁꯦ ꯃꯤꯅꯤꯁꯇꯔ ꯆꯩꯔꯨꯕꯗꯩ ꯆꯔꯥ ꯍꯦꯟꯗ꯭ꯔꯦ ꯖꯦꯜꯗ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯦꯁꯕꯨꯛꯁꯦ ꯀꯥꯟꯅꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯕ ꯄꯨꯟꯕ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯕꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯕ ꯏꯚꯟ ꯑꯩꯈꯣꯏꯒꯤ NSCꯐꯥꯎ ꯄꯥꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯈꯤꯕ ꯊꯦꯡꯅꯔꯦ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯟꯁꯤꯅ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯤꯅꯤꯁꯇꯔ ꯆꯩꯕꯨꯗꯤ ꯐꯥꯔꯦ ꯑꯗꯨꯗꯤ ꯌꯨꯝꯗ ꯅꯍꯥꯟꯉꯩ ꯆꯔꯥ ꯍꯦꯟꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯗꯣ ꯖꯦꯜꯗꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯄꯤꯖꯔꯦ ꯍꯥꯎꯕ ꯍꯥꯎꯇꯕꯅ ꯇꯣꯉꯥꯟꯕꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯐꯖꯅ ꯆꯥꯔꯦ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯦ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯄꯤꯕ ꯅꯣꯛꯅꯤꯡꯕꯁꯨ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯋꯤꯠꯇꯤ ꯋꯦꯅꯁꯗꯦꯅ ꯁꯤꯗꯩꯗ ꯍꯥꯏꯔꯦ ꯃꯇꯩ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯆꯥ ꯄꯤꯕ ꯂꯥꯛꯄꯅꯦ ꯑꯌꯨꯛ ꯉꯟꯇꯥꯒꯤꯁꯤꯗ ꯑꯥꯏ ꯐꯤꯌꯔ inefficiency of the governmentꯁꯤꯒꯤ ꯃꯇꯤꯛ ꯆꯥꯗꯕ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ might leave our children uneducated ꯑꯗꯨꯅ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯒꯗꯣꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯨꯇꯤ ꯑꯃꯨꯛ ꯊꯥꯑꯅꯤ ꯏꯔꯥꯡ ꯊꯧꯒꯠꯂꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯇꯥꯡ 5 ꯐꯥꯎꯅꯤ ꯍꯌꯦꯡꯐꯧꯅꯤ ꯁꯨꯇꯤ ꯊꯥꯗꯣꯛꯏꯁꯤ ꯑꯃꯨꯛ ꯁꯥꯡꯗꯣꯔꯛꯀꯗꯣꯏꯔꯥ ꯉꯁꯤ ꯍꯌꯦꯡꯁꯤꯐꯧ ꯊꯤ ꯑꯗꯒꯤ ꯑꯃꯨꯛ ꯇꯧꯅꯤꯡꯕ ꯇꯧꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯂꯨꯞ ꯑꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯧꯔꯤꯁꯤꯅꯤ ꯅꯨꯃꯤꯠ 9ꯅꯤ ꯕꯟ ꯀꯧꯔꯦꯅ ꯑꯗꯨꯁꯨ ꯑꯦꯅꯤ ꯏꯁꯨ ꯅꯠꯇꯕ ꯃꯣꯏ ꯃꯁꯦꯟꯒꯤ ꯌꯥꯅꯗꯕ ꯏꯁꯨꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯍꯦꯛꯇ ꯀꯧꯅꯤꯡ ꯂꯩꯕꯥꯛꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯪꯗꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯕꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯋꯦꯗꯅ ꯇꯧꯅꯤꯡꯕ ꯆꯦꯡꯒꯤ ꯇꯝꯄꯥꯛꯁꯤꯅ ꯑꯃꯨꯛ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥ ꯀꯧꯕ ꯆꯍꯤ ꯑꯃ ꯕꯟ ꯀꯧꯕꯤꯔꯣ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯅꯨꯃꯤꯠ 9ꯅꯤꯅꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 4ꯗꯒꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯡ 10ꯒꯤ ꯄꯨꯡ 10 ꯐꯥꯎꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯌꯥꯅꯕ ꯄꯨꯔꯛꯄꯁꯨ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯍꯣꯏ ꯙꯞ ꯑꯃ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨꯗ ꯇꯧꯕ꯭ꯔꯥ ꯑꯗꯨꯒ ꯐꯥꯕ ꯄꯨꯟꯕ ꯃꯌꯥꯝ ꯃꯥꯡꯗ ꯃꯣꯏꯅ ꯄꯤꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯗ ꯃꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯈꯣꯡꯒꯣꯏꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨ ꯐꯥꯔꯒ ꯈꯣꯠꯂꯨ ꯀꯥꯏꯅꯒ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯋꯥꯠꯄꯒꯤ ꯃꯃꯤꯕ ꯑꯗꯨꯝ ꯇꯥꯕ ꯐꯪꯉꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕꯗ ꯇꯧꯔꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯉꯁꯤꯁꯤ ꯑꯩꯈꯣꯏ ꯄꯥꯎꯆꯦ ꯈꯔ ꯐꯣꯡꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯀꯥꯔꯇꯨꯟ ꯍꯥꯞꯇꯕꯁꯨ ꯌꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔꯗꯤ ꯇꯦꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯗꯨꯅꯤ ꯑꯩꯈꯣই ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 1ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯅꯤ ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔ 1ꯗꯗꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯔꯒꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯁꯖꯦꯁꯟ ꯄꯤꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯍꯧꯖꯤꯛ ꯍꯦꯛ ꯐꯔꯛꯄꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯛꯄꯗꯗꯤ ꯑꯩꯈꯣই ꯀꯥꯔꯇꯨꯟ ꯌꯦꯛꯏꯕ ꯀꯥꯡꯕꯨ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯀꯧꯖꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯠ ꯃꯣꯏꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤ ꯋꯥꯈꯜ ꯈꯟꯕ ꯃꯌꯥꯝꯗ ꯎꯅꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯧꯖꯤꯛ ꯃꯣꯏꯒ ꯀꯣꯟꯇꯦꯛ ꯇꯧꯅꯉꯥꯏ ꯂꯩꯔꯦ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟ ꯌꯦꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯃꯈꯣꯏꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯀꯃꯥꯏꯅ ꯇꯧꯏ ꯍꯌꯦꯡ ꯀꯔꯤ ꯌꯦꯛꯀꯗꯒꯦꯕ ꯉꯁꯤ ꯍꯣꯠꯅꯕ ꯂꯩꯕ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯀꯥꯟꯗ ꯐꯔꯛ ꯇꯥꯕ ꯍꯟꯖꯤꯟꯕ ꯁꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯊꯝꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯨ ꯁꯨꯝꯕ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ?
ꯁꯨꯞꯅꯒꯤ ꯃꯤꯅꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟ ꯏꯆꯪ ꯆꯪꯗꯅ ꯕꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫